Lakhipuronline Putoksaba, July Gitang Kunmatoi, Ningthokaban numit ki Khomjinba Pao tabirasi. Ahanbada Maroi Pao. Manipuri Sahitya Parisad Assam ki lamjing makada Guwahati ki oiba mitei mayek tambagi manga suba magazine center haudokre. Socio-political commentator amasung retired IPS officer Posangmam Sunamanina laikitabada maigei kayadagi awawa phongdoknarakli. School singi oja makok singa Parisad ki academic resource subcommittee ka phaminakre. Lisingamaga chamapan marputramathoi batch ki IAS officer Punit Kumar Goel Manipur ki chief secretary oina ngasidagi thopuragani. Bharat na malaria laina ngakthoknanaba laibak asida masana samgachaba vaccine ama puthokadori. Cyber security agency singna crypto worm koba ransomware amagi matangda sexual wa thamlakre amasung jiribam da chathari ba kang tournament ta ngase MITL ga MNC e ga sanaragani. Haujik mapungoi ba pau tabirasi. Manipuri Sahitya Parisad Assam ki lamjing makada Greater Narengi Nupilup Nasinduna Mitei Mayek Tambagi Thoromama Sri Sri Radha Krishna Mandir Magazine Mandopta ngarang nongmaijing numita Manipuri Sahitya Parisad Assam na Guwahati ki oiba manga suba magazine center haudokre. Haudokpagi thoromda Sri Sri Radha Krishna Mandir Magazine ki president Gaurasana na mayai tangba lobiki aduga Manipuri Sahitya Parisad Assam Kamrup District Committee ki president Colonel Gokul Chandra Singh na chief guest amadi Manipuri Sahitya Parisad Assam Dispur branch ki president Laisram Birchandra na guest oina daista lengsinki. Mitei mayek tamba amasung haibagi tangai phadaba haibasigi matangda Kamrup District Committee ki VP W Helen Sana, Kamrup District Committee ki Secretary Thongratabam Gaurav Sharma, PP Yengkhom Upendra, Greater Narengi Nupilup ki Secretary Huyam Ongbi Binodini Loinana, Oja Kayana Thoromasiga Mari Lainana Wafam Kaya Thambiki, Loinana, Guest, Chief Guest, President Kewarol Singh Thambiki. Virodhan Singhana conduct obiduna chathakiba opening session adu loiselaba matungda Raju Maibamna Mitei Mayek Tambitak Pibagi Thoram Mapung Phana Chathaki Haina Parisad ki Kamrup District Committee ki Secretary GS Thongrana Thadorok Pacherolamada Khangalakli. Ngarang July ki tangkun nongmaijing numita Manipuri Sahitya Parisad Assam Hojai District Committee ka kusamnaduna Manipuri Sahitya Parisad Assam Jogijan branch na Dokhin Jogijan High School da amadi Manipuri Sahitya Parisad Assam Lanka branch na Pansali MV School Lanka da nimit mangani gi oiba mitei mayek tambi takpi bagi thoromama haudokre. Branch ani asida chathagadaba nimit mangani asi Manikumar Nauremcha na resource person oina tambi takpi gani haina Manipuri Sahitya Parisad Assam Hojai District Committee ki Secretary Joy Kumar Moirangthem na phongdoragli. Posangmam Sunamanina laikitabada Posangmam Sagai Apunbana Awapa Phongdokpagi mipamama ngarang nongmaijing numita Lakhipur khomanda leiba laikitabagi machanupi Posangmam Syamolini gi sangai ta pangthokre. Awapa phongdokpagi thoramasida Posangmam Sagai gi Rajendra Khambaton Birahari Rajbihari na chingba miyoi singna mahangna laikitabasi sagai gi amasung mitei khunai gi arangba thon bichak ama ken kibagomani haina singthake. Loisilakpada Posangmam Khambaton na lamjingduna laikidrabagi thawai mirel na mapugi nakta ingna chingna leirunaba minute ani tumina leiduna awapa phongdokki haina Posangmam Rajendra na khangalakli. Panbajai Posangmam Sunamani haukiba July ki 18 thangjanumit nungthil gi pung 3 rom tarakpada masagi anaba amana Imphal gi Langol da leiba Siza Hospital la laikidabani laikidaba matamda masagi chahi 42 sukre. Manipur amadi malemda joijaina na khundakraba mitei singbu amata oibagi lising amana apunbagi pangal saganaba honabikiba Manipuri Association North East India manai World Mitei Council WMC amasung mitei maitei ST Demand Coordination Committee Manipur na chingba lupsing lingkhatpada achouba thodang lobiramba potharaba IPS Posangmam Sunamanina ikang kangaudana laikitabada Manipuri Autonomous Council Demand Coordination Committee Assam Makokom gi maikei dagi awaba phongdoragli. Mitei imagi tanglaba mapari asina laikidabasi malengi mitei purupasigi mensinba waragadaba ahangba ama oina lehoragani hairaduna luchingba asina takpiramba apunbagi wakhalon adu lehoriba ikhoina khudung induna chatminasi haina Makokom gi maikei dagi thadorokpa cherolamada phongdoragli.
Babuparada leiba PNB branch office building da leiba Smart Society ki meeting hall da World Mitei Council Jiribam na sinduna socio-political commentator amasung retired IPS officer Posokmam Sonamani leikitapagi awapa pangtokpagi tharomama ex-MLA A. Biren Singh na mipamapu oiduna ngarang pangtokre. Minute ani leptuna awapa pangtokpagi matung WMC Jiribam ki VP K. Ratan, Dr. T.S. Somarendra amadi L. Arun Kumar na chingbana Jiribam district chawkhatana Manipur chawkhatpa yaroi haibagi pandamda Oza Sonamunina Jiribam district asida economic hub ama thamnanaba honazaramba mini airport amadi medical college ama thamduna Jiribambu chawkhatnanaba honaramba kaya sing adubu ningsingduna wangangkhi. Lamargram ki Ima Maira Sanglenda WMC Lamargram unit amadi Ima Maira Lup Anina Punna Lakhipuronline Posangam Sonamani retired IPS officer socio-political commentator amadi WMC ki advisor Oirambana Lakhitabada minute anitamina leituna awaba pongdoki masagi chahi marfu helaba phawbada thauna hanba leitana mitei khonaibu awama thakta pukananaba lup kaya gi pautakloi Oirambaga loinana mitei phurupu ST status phangnanaba khongjang kayada achau Thodang kaya laurambapu singthanaki. Silchar Narsingpur amasung Sona Education Block talaiba School Singe Oza Makok Singa Academic Resource Subcommittee Manipuri Sahitya Parisar Assam Kasar District Committee ki Mihut Singa Mipamama Sona Juboti Singha Manipuri High School da ngarang pangtokre. Dr. S. Haridas na mipamapu aduga KH Omolendu amasung S. Wongkorna Athoiba Mithunglengi Phampham Langda Leitengki Thoromasida Ozamako Kunma Thoida Lengyan Phi Amadi Appreciation Certificate Piduna Ikai Khumnaki Lengyan Phi Tamduna Ikai Khumnakraba Miyoi Singh Adudi Ketrimai Maniksan K.S. Syamkishore Brojendra Singha Safina Begum Hemchandra Singha Hera Singha N. Dhiren K. Karuna Asina Chingbani Appreciation Certificate Amasung Lengyan Phi Tamduna Ikai Khumnakiba Miyoi Singh Adudi Y. Ashok Kumar Pronoy Pal amasung S. Yaipabi Chanuni Thoramasida Sarukja Kiba Oza Makok Singna Hauzik School Singda Thengnariba Awaba Sing Amadi Mahiroi Singda Mitei Mayek Hehenbagi Matangdasu Wapam Kaya Tambiki Thoramda Laukiba Warep Singi Manungda Question Bank Semba Award Pa Oja Singh Manipuri Khangba Oja Singh Oina Hapiba Oja Singhi Oiba Matamga Chunaba Training Sinlangba Branch Ki Thakta Mama Mapa Singh Yauna Oja amasung Parisat ki Mihut Singha Phaminaba haibasini Thauramadu M Ngaubana anchor oibiki hairi Kasar Bontarapur gi manungda leiba Ganganagar GP amadi President AP member amadi ward member singbu Nongthanglema Bontarapur Kasarna Chautol Singha Manipuri ME School da ngarang Taramna okpagi tharomama pangthokre Thauramda chief guest oina Mutumrina MDC chairman Mipamapu oina Nongthanglema President H. Bimol loinana H. Omorendra AS Menjor AP member Bijoyade Vice President Jasoda Nunia GP Naure Mamata Laima A. Bidda Singhana Chingbana Mayai Tangbala Phamki Thauramda social activist Naurem Chunilalna Lakadaba Chahi Manga Sida Bontarapur GP na Thabak Suba Phajabagi Award Launanaba Honasi Haina Thamki Thoromasi Nongthanglema Assistant General Secretary L. Dorendrajina program conduct obiki Thoramda socio-political commentator amasung retired IPS officer Posangmam Sonamanina Laikhitabada Mahaki Thawaina Lairamlenda Ingna Chikna Lairunaba minute amatumina leptuna Taibang Mapuda Thaunijaki Lising amaga chamapan marputara mathoi batch ki Arunachal Pradesh, Goa, Mizoram and Union Territories samna AGMUT cadre gi IAS officer Punit Kumar Goel na Prasanta Kumar Singh gi mahut sinduna Manipur gi anoba chief secretary oina ngasidagi thopuragani mahak ngarang Imphal International Airport ta thonglabada Manipur lenga ki official sing amadi airport official sing na mahak putaram na okhi Sri Punit Kumar Goel mamangda Goa ki Chief Secretary amasung National Commission for Scheduled Tribe ke Secretary oina thaupuram ke Amaromda Prasanta Kumar Singh bu National Commission for Scheduled Tribe ke Secretary oina anoba thaudang sinakre
भारतना मलेरिया लाइना ngathoknanabagidama leibak asida masana semgachaba ad falsivax haina mingthonba vaccine ama semsari vaccine asina kangdagi sandokpa laina singdagi ngathokpada mateng panglagani amasung makhatana atei miyoi singda laina asi sandokpa thingba ngamlagani hairi vaccine asi malaria laina sandokpada khwaidagi maru oiriba parasite plasmodium falciparum ngathoknanabagidama akhanana semgatpani hairi Indian Council of Medical Research ICMR na National Institute of Immunology Department of Biotechnology ga punna vaccine asi semgatpani hairi Malemgi maru oiba cyber security agency singna crypto worm haina mingthonba anoba ransomware amagi matangda cheksilwa thamlakre ransomware asina phishing email gi kuthangda computer singda changduna maru oiba file sing encrypt tawi haibadi file sing adu amuk hana hangba yahande amadi madu hangnaba amadi hangba yahananabagi damak sale gi demand tawragi aduna masak hangdaba chingnaba email singda click tawdanaba amasung makoigi software sing matam sana update tawba amadi afaba antivirus habnanaba hairi July gi tang 13 tagi kun fawba numit mangani chubna Chhattisgarh gi Raipur gi Balbir Singh Juneja Indoor Stadium da pangthokiba National Kickboxing Championship da Manipur gi team na gold amadi silver medal kaya laurakre gold lauraki basing adugi manungda Jiribam dagi Wailasmi Thiam Omila amadi bronze medal laurakibi Mutum Yaipabi yauri Manipur team gi oina Jiribam Kalinagar dagi team coach Moirangthem Chaningkhombi Chanu amadi referee oina Kangabam Basanta Sarujaki hairi District Kang Association Jiribam na sinduna Dibong Khuno Community Hall gi kangsangda kangkhuttara tarukna sarujaduna sanariba ahanba mix District Kang Tournament lising ani kun manga gi ngarang sanakiba pre-quarter final round match da YLCA na Yawol Bibo Panjal Taratret Mapanda Maithian Kre match asi N Kiran amadi H Inau Pisakna referee amadi scorer gi thodang pubikhi tournament asigi ngasi nungthil pung ama taba matamda MITL ga MNC eka sanaragani nungairaba pau yoga acupressure amadi physiotherapy gi matengna atomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengjari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari admission open July lising ani kun manga session gi damakta UGC na recognize tawraba thatharuki oiba paramedical certificate course kaya gi damak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang 30 gi manungda mingchanbiba yaragani arts science natraga commerce 12 pass torba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsin biragu akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu
अरोइबदा मरुओइबा पाव अमुखन्ना मणिपुरी साहित्य परिषद असम की लमजिंग मखादा गुवाहाटी की ओइबा मितई मयेक तंबगी मंगा सुबा मैगजीन सेंटर हौदोखरे सोशियो पॉलिटिकल कमेंटेटर अमसुंग रिटायर्ड IPS ऑफिसर पोसंगमम सुनामनीना लेखितबदा माइगे कयादगी अवाब फंगदोकनारकली स्कूल सिंगे ओजा मकोक सिंगा परिषद की एकेडमिक रिसोर्स सब कमिटी का फमिनखरे लिसिंग अमगा चमापन मरपुत्रा माथोई बैच की IAS ऑफिसर पुनीत कुमार गोयल मणिपुर की चीफ सेक्रेटरी ओइना ngasiदगी थौपुरगनी भारत ना मलेरिया लेना ngakthoknanaba लेबाक असिदा मसाना सेमगचबा वैक्सीन अमा पुथोकदौरी साइबर सिक्योरिटी एजेंसी सिंगना क्रिप्टो वर्म कोबा रैंसमवेयर अमगी मतंगदा सेक्सुअल वा थमलखरे अमसुंग जिरिबामदा चथरिबा कांग टूर्नामेंट ngasi MITL गा MNCA गा सानरगनी लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।